Akaswani Imphal, Ningthoukhongjam Suni na pau pazare, ahanbada maroiba pau. Manipuri COVID-19 gi phibam luba henjelakli, ngarang miyoi tara manga siki, sa mga humbudra mapanna nauna positive oiki. Mukhyamantri Nongthombam Biren na hairi COVID-19 laying bada saruk yariba doctor amadi nursing gidamak sarkarna incentive piragani amasung BJP gi luchingba Dr. Himanta Biswa Sarma ngasi Assam gi Mukhyamantri oina wasak lauragani. Lebagasida COVID-19 gi laiset amuhana sandorak lebasigi yenglaga seksin bawatpagi thawong sing topina ba haijare yumdagi hekta thokpada face mask upiyu mi amaga gi marakta futaruk lapna leibiyu mai mit amadi khutsa toina hamdoktuna tarutanana thambiyu COVID-19 dagi ngangthokna ba tangai phadaba chana kanglon sing ngangna chapina ba Manipuri kunungi sai sakpi mangka mayang lambamna apel tawraduna hai mayambu mangka mayang lambamna khurumjare Newsreader Chasing, Tamthiraba COVID-19 like Chetagi, Kanjana Vakitama, Akoi, Amuk Hanna, Jetson the Gifire, Lamunarasi. Face marks for the Upiu, Mi Amagi Marakta, Futaruk Lapna Labiu. Hand sanitizers in a view, hand wash not tragas hapons in Aduna could sass in the Hambiu. Like it acid a ging of Toknava, Matamgi, Langak na Piva, Tangai Fadaba, Jana Kanglun Sing. Akoi Kurimak Nangak Minasi. Jetson ba. Haibasina laichut asi changhan danabagi kwaidagi faraba pambai mayambu amukka hana khurumjai hauzik mapungoiba pau Manipuri COVID-19 gi phibam luba henjelakli ngarang miyoi tara manga siki changwa humbudra mapanna nauna positive oiki rajigi haksel bibang na ngarang thokpa chirol mana hai positive oiba apunma masing lising punthra manga sahum yangkhai mari sure nauna positive oiki ba miyoi sing adu Imphal West jila dagi sama mafudra taret Imphal East dagi sama mafudra mathoi Churachandpur dagi nifumanga Thobal dagi nifunithoi Kakching dagi kunthra taret Bisnupur dagi kunthra mari Ukhrul dagi mapan Kangpokpi dagi nipan Chengnopal dagi manga Kamjong amasung None dagi ahum Senapati amasung Tamenglong dagi ani amadi Sandil dagi ama yauri hairiba matam asida Imphal West jila dagi miyoi taret Imphal East dagi miyoi taruk amasung Churachandpur amadi Kakching dagi miyoi amam laikidabaga loinana Laitet asigi sib apun mamasing Chambari humbudra taruk yaure haiba matam asida miyoi chama kunthra manga laina asna nabadigi phagalaki masi tharaga naba phagalakwa apun mamasing lising kunthra chonga marfudra nipan sure naba phagalakpagi changchada marfu taruk dasbi manga mari da hantarakle hauzik active case lising mari chani marfu leiri masigi manungda central security personnel chama humbudra manga yauri Mukhyamantri Nongthombam Biren hairi COVID-19 lanthengna achabu thodang loriba doctor amadi nursing gidamak sarkarna akhanaba incentive pinganaba honaragani Imphal gi Jennings Hospital da mathau toriba doctor amadi nursing ga hakthingana unaduna Mukhyamantri na makhoi gi thodang bu thagatpaga loinana pungning thogatki mangna hai COVID-19 na badigi laying liba miyoi singbu thawai yauna laying naba honagadabani COVID warta ahing tumdaba makhai mathau toriba doctor amadi nursing gidamak incentive pinganaba sarkarna warep laure madu athuba matamda lauthoklagani Anabasingna doctor amadi nurse pu hek ubada naba faragani haina thajariba adu manghandana ba honaminasi haina Mukhyamantri na appeal tawki Pasoi de leba HDS oxygen plant mai piba namaram oiduna ngasidagi hauraga thasigi tarani thoi phawba ayuk pung 10 dagi nungthil pung amma phawba Urembam substation gi makhada leba Pasoi Urembam Langjing Takil Taubungkhok amasung Salamna singba mafam singda maimut kani hairi wafam asi MSPDCL gi chirolamana khangalakpani Paugi marak thata aten break ama Shahini fu manga amasung masigi mathakta leiba COVID-19 gi ahanba dose ki vaccine kap khaba matu Chayol mari dagina Nepal fawbot suraba miyoi khuding makna ani suba dose gi vaccine kap yaragani Maramaduna healthcare worker amadi frontline workers sing yauna ahanba dose ki vaccine kap khaba beneficiary khuding makna yariba makai atuba matamda designated COVID vaccination center singa chapiduna ani suba dose gi vaccine kap thokpiyo Paugenjariba State Mission Director State Health Society National Health Mission Manipur Tabiriba pawasi Akaswani Imphal dagini BJP gi luchingba Dr. Himanta Biswa Sarma ngasi Assam gi Mukhyamantri oina wasak lorgani wasak lawbugi thawram COVID ki chana kanglon singang na pangthokani awang nopok raji singgi Mukhyamantri khara amasung
NDA gi luchingba khara wasak lobgi thorom da saruk yaraba yai Sri Sarma bungarang BJP legislature party gi luchingba oina mot ama toina khankhibani hanagi Mukhyamantri Sarbananda Sonowal na mahakpu legislature party gi luchingba oina na ba pukhalakhi Lebaga sidangarang miui lak mari lising ahum satret kuntrani pa nauna positive oiki miui lising mari shumna marpudani toy siki laita da sigi pa pumna masing lakani lising nipuni toy chohum humpuni toy shure masiga loinana positive oiba apun masing kotiani lakulum da lising taret chani nipuni pan yaure naba parapugi changchada marpuni toy dasmin ama manga da leire hauzik active case la kuntra taret lising kuntra taruk lom leire Maragasida Bharat hauzik phawbud mioi koti tara taruk lakh marbuda mari hena COVID-19 gi vaccine kap kare asigi manungda healthcare worker lakh marbuda mangali singnipu ahanba dose ki amasung healthcare worker lakh humpu mari romdana anisuba dose kap kare frontline worker koti ama lakh kuntra mapan lom ahanba dose ki amasung lakh humbuda tare romna anisuba dose kap kare Pradhan Mantri Narendra Modi na Punjab Karnataka Bihar amasung Uttarakhand gi Mukhyamantri singa COVID-19 laisat ki matangda wari sana kare Numit karani gi mamangda Sri Modi na atopa rajya kharagi Mukhyamantri singa wari sanaduna laisat asi thengnabaga mari lenabu wafam singi matangda khanaki Tamil Nadu, Jharkhand, Odisha, Telangana, Maharashtra, Madhya Pradesh amasung Sikkim gi Mukhyamantri singa su Pradhan Mantri ga hiramasi gi matangda wari sanaki Imphal ngasi phongba pausi singi maroiba pausingi damak hauzik Ngangom Kiran leire Kiran Thagat cherishuni Imphal ngasi phongba pausa singda maroina phongnariba pau khara panba tarbadi COVID-19 ga mari lenaba pau sing tha anegi napsa gi seng pirakpagi pau amasung Indian Air Force ki flight amada ngarang oxygen container sing pusalaki bagi pau sing asini haibatai Sana laibakta Manipur COVID laichat ki phibam amuk ke henari hauki pung kunmari da positive oiba mioi tara manga laikhidre mioi songa humputra mapan na positive oire haina banner headline tawduna phongli Anawasing losin bana laichat chandokpagi chang hengalakpani haiba Mukhyamantri gi wafam amasu pauchi asi ahanba lamai da phongli Ichal Express ta COVID-19 na khwaidigi hena so anba district Imphal West no oire pungkun mari da mioi tara manga laikhidre songa humputra mapan positive oire haina ahan headline tawri Napsa gi makha da AAY amasung PSS card paiba singda thani gi chengliam na piragani haba paw amasu pauchi asi gani shuba headline tawri Irai bakta mioi tara manga siduna COVID na siba samri humputra taruk yaukre nauna mioi songa humputra mapan amasu positive oire haina ahan headline tawri Naharol gi thaudangda MOSFW na tharakiba oxygen container yankai air lift tawkre COVID na mioi tara manga laikhidre songa humputra mapan na positive oire haina banner headline tawduna phongli COVID ki second wave miyam na line lobi ganu oxygen ki darkar oidringaida hospital emit tawbiu haiba chief minister ki wafam amusu pausi asigi ahan lamai da phongli pongna phamda pung kunmari da positive oiba mi tara manga laikhidre Manipur da pung kunmari da mi lising ahum sam humpumari test tawbada sanga humputra mapan positive oiki haina ahan headline tawri Sangai Express Manipuri da sibana tara manga positive oibana sanga humputra mapan haina ahan headline tawri Delhi Manipur Bhavan da COVID ki thorang lokal haiba paw musu pauchi asigi ani shuba headline tawduna phongli Huyan lan fawda flight sing na pusilak pa yauna sanglak pasing quarantine tawdabana positive oiba hengal halabra haina ahan headline tawri Sangai Express English ta mioi tara manga siduna Manipur da anobo record thamle haina ahan headline tawri People's Chronicle da sibig sang khangin hengatuna mioi tara manga sikhi anobo case songa humputra mapan thengna ki haina banner headline tawri Himanta Biswa Sharma Assam ki tara manga suba Mukhyamantri oiragani haiba paw musu pausi asigi ahan lamai da phongli Imphal Free Press ta PMGKAY gi makha da kendra na Manipur gi damak seng quinton lising marputra humdoi subna taret dasmik mapan manga pirakle haina ahan headline tawri Morning Bell da mi tara manga siduna raja sida COVID na khwaidigi yamna sikiba namit oiki haina ahan headline tawri Suni Thagatari Kiran Loshilakpada COVID-19 dagi ngak thoknaba face mask uppa futaruk labna na leiba khutsa amadi mai mi taru tanana thamba haiba achamba thong ohumasi ngangna chatinaba amuna ningsingjari arobada maroiba paw amuk Manipur COVID-19 gi phibam luba henjelakli ngarang mioi tara manga siki samga humudra mapan nau positive oiki Mukhyamantri Nongthombam Biren na hari COVID-19 laying bada saruk yariba doctor amadi nursing gi damak sarkar incentive piragani amasung BJP gi lokchingba Dr. Himanta Biswa Sharma ngasi Assam gi Mukhyamantri oina wasak lauragani pawrajare